ꯃꯌꯥꯝ ꯏꯕꯣꯛꯁꯦ ꯑꯩꯈꯣꯏꯗ ꯊꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯕꯣꯛꯁꯤꯅ ꯂꯣꯏꯅ ꯆꯥꯂꯕ ꯑꯣꯏꯔꯁꯟ ꯅꯍꯥꯗꯤ ꯑꯣꯏꯔꯤ ꯏꯅꯦꯕꯨ ꯀꯧ ꯌꯥꯅꯤ ꯏꯕꯣꯛꯅ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯧꯗꯣꯡꯒꯤꯗ ꯆꯥꯝ ꯌꯥꯡꯈꯩ ꯍꯟꯗꯣꯏꯕꯀꯣ ꯃꯤꯌꯥꯎ 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 ꯆꯥꯝ ꯌꯥꯡꯈꯩ ꯍꯟꯗꯣꯏꯕ ꯑꯗꯒꯤ ꯁꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯁꯜꯂꯅꯤ ꯊꯣꯡꯖꯥꯎꯗꯒꯤ ꯏꯃꯣꯏꯅꯨꯁꯨ ꯂꯧꯔꯦ ꯒꯝꯂꯥꯁꯨ ꯂꯧꯔꯦ ꯊꯣꯡꯖꯥꯎꯗꯒꯤꯅꯤꯀꯣ ꯃꯌꯥꯝ ꯃꯤꯌꯥꯎ 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 ꯁꯦꯝꯐꯨ ꯑꯃꯨꯛ ꯂꯩꯁꯦ ꯐꯖꯩ ꯁꯤꯗꯤ ꯌꯥꯝ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯃꯆꯥꯁꯦ ꯈ꯭ꯋꯥꯏ ꯄꯤꯛꯄꯁꯦ 150. ꯏꯃꯣꯏꯅꯨꯒꯤꯁꯦ ꯈ꯭ꯋꯥꯏ ꯄꯤꯛꯄꯁꯦ ꯆꯦꯡꯕꯨꯒꯤꯁꯤꯗꯤ ꯆꯦꯡꯐꯨꯗꯣ ꯁꯤꯁꯦ 100 ꯁꯤ 300 ꯁꯤ 150. ꯍꯣꯏ ꯗꯣꯅꯥ ꯌꯥꯝ ꯂꯩꯕ꯭ꯔꯣ ꯇꯧꯒꯂꯣ ꯆꯦꯡꯕꯨꯒꯤꯁꯦ ꯐꯖꯕ꯭ꯔꯥ ꯄꯦꯡꯒ꯭ꯋꯤꯟ ꯃꯤꯌꯥꯎ 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 ꯑꯗꯩ ꯀꯩꯅꯣꯁꯦ ꯂꯩ ꯆꯦꯡꯕꯨ ꯄꯥꯏꯕꯤꯁꯤꯁꯦ ꯁꯦꯝꯄꯨꯔꯣ ꯁꯤꯁꯨ ꯅꯠꯇꯕ ꯁꯤꯒꯨꯝꯕꯁꯦ ꯐꯖꯩ 이모저기도 샘플이네. 시가 싸워해. ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ 130 ꯊꯨꯒꯥꯏꯔꯒ ꯃꯀꯣꯛꯇ ꯃꯣꯏ ꯄꯩꯁꯥ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯆꯥꯝꯃꯅꯤ ꯑꯃꯗꯤ 150ꯅꯤ 150ꯇꯅ ꯐꯩ ꯑꯃ ꯁꯦꯝꯕ ꯂꯩꯁꯤ ꯍꯥ ꯇꯥꯡꯉꯦ ꯌꯥꯏꯌꯦ ꯍꯧꯗꯣꯡꯁꯦ ꯂꯩꯍꯜꯂꯣ ꯀꯩꯅꯣ ꯅꯪ ꯂꯩꯗꯣꯔꯃꯤꯅꯦ ꯅꯪꯒꯤ ꯀꯕꯅꯤꯅ ꯍꯧꯗꯣꯡꯒꯤ ꯂꯣꯖꯔꯝꯗꯦ ꯍꯧꯗꯣꯡꯒꯤ 150ꯅꯤ ꯅꯣꯏ ꯗꯥꯗ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯐꯖꯩ ꯑꯉꯥꯡꯒꯤ ꯍꯧꯗꯣꯡ ꯈꯣꯡꯖꯥꯎꯗꯒꯤ ꯆꯐꯨ ꯅꯨꯡꯐꯨ ꯆꯦꯡꯐꯨ ꯁꯤ 이복세 ꯑꯩꯈꯣꯏꯗ ꯊꯝꯃꯒꯦ 이복세 ꯂꯨꯄꯥ 100ꯗꯒꯤ ꯂꯨꯄꯥ ꯈꯔ ꯃꯌꯥꯝ 이복세 ꯑꯩꯈꯣꯏꯗ ꯊꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ 이복ꯁꯤꯅ ꯂꯣꯏꯅ ꯆꯥꯂꯕ ꯑꯣꯏꯔꯁꯟ ꯅꯍꯥꯗꯤ ꯑꯣꯏꯔꯤ ꯏꯅꯦꯕꯨ ꯀꯧ ꯌꯥꯅꯤ 이복ꯅ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯧꯗꯣꯡꯒꯤꯗ ꯆꯥꯝ ꯌꯥꯡꯈꯩ ꯍꯟꯗꯣꯏꯕꯀꯣ ꯃꯤꯌꯥꯎ 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 ꯆꯥꯝ ꯌꯥꯡꯈꯩ ꯍꯟꯗꯣꯏꯕ ꯑꯗꯒꯤ ꯁꯤꯒꯤ ꯉꯁꯤꯒꯤ ꯐꯣꯇꯣ ꯀꯥꯞꯄꯩ ꯇꯥꯔꯝꯗꯥꯏ ꯑꯩ ꯆꯐꯨ ꯌꯣꯛꯄ ꯗꯨꯀꯥꯟꯁꯦ ꯏꯃꯣꯏꯅꯨ ꯏꯃꯥꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯁꯜꯂꯅꯤ ꯊꯣꯡꯖꯥꯎꯗꯒꯤ ꯏꯃꯣꯏꯅꯨꯁꯨ ꯂꯧꯔꯦ ꯒꯝꯂꯥꯁꯨ ꯂꯧꯔꯦ ꯈꯕꯔ ꯆꯦꯗꯨ ꯂꯧꯊꯣꯛꯑꯣ ꯁꯤ ꯈꯕꯔ ꯆꯦꯗꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ ꯊꯣꯡꯖꯥꯎꯗꯒꯤꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯣꯡꯉꯦ ꯃꯌꯥꯝꯁꯨ ꯂꯩꯕ ꯂꯥꯛꯑꯣ ꯌꯥꯔꯦ ꯌꯨꯝ ꯆꯠꯂꯁꯤ